ngasi numida waram phongkiba tongan manipuri sifungsing amasum thokiba thodo wathoksingdagi maroibi ipausing myamna thamjagi ahanbada kanglaipak ki maira nistagi lakusaraga tamthina hatpikhraba maheiloi anigi achummba wayel phanghallu haina maheiloi singna khongjang sangsingkhre police na tear gas kapada maheiloi yanghai kataret hena asu opanangle Susampur epicenter oidur megi tang ahumrigi horakiba kangluki sathirabi irang manu haibadi hawkiba July 3 mayumdagi tuition tabu thokibadagi hinglibra sikrabra haiba khangdana lairakhiba lamdamsiki maheiloi ani haibadi Imphal West ki sagolban tera tongbram leikai digi hijam luwang bi allies lingthongan bi sei taragatret apokpa kulajet amasum tael kolom leikai digi hijam hemanjit sei allies hemjit sei kun apokpa case ibungobi anina hinglingi matamna awaba mongda laiba madi makoi butam thiba mi hat ko ki militant sin hat khipagi photo amadi video footage kya social media ra thadorak padigi viral ki masidagi manipur gi miyam gi thamoi sokpa madi leita da haibatu ki loinana lamdam sigi maheiloi singna maheiloi ani bo hat khiba miyoi sing ain goeba serak pigadabani haina ngasi khongjang sangsilakda maheiloi singi khongjang adu bunam thanaba manipur police amadi repeat action force rap kangbuna tear gas kaptuna control tono bohona bada maheiloi nupa nupi yanghai katre lom soktuna Imphal gi tungan bo hospital la huzuk lekanari security personnel singna maheiloi singna tear gas kapsinduna asu open nangan kiba dubu yamna kana yaningda phongdoktuna maheiloi singna phongdokibada khulai paiba masil lan taunaraga khulai paidaba maheiloi karigi halibno aikhoidesu khulai piro iyong yana lan thengnaragi haina phongdoki security force na tear gas kapadagi soktuna hauzik laikatnari basi Rasmidi da maheiloi nupa ani nupi kuntragomdai Rims Hospital da maheiloi nupi mari nupa taramatoi amadi Jenims Hospital da maheiloi nupi ahum nupa mari ni puna maheiloi yankhai gataret as opanangki ngase pung taramatoi rom tabu matamda manipulenga ki makhada lebi school sing haibadi CC Higher Secondary School TG Higher Secondary School Johnston Higher Secondary School Anand Singha Academy, Imphal College, Eboton Sina Higher Secondary School, Manipur College na singbigi masingam na maheiloi singna maheiloi ani tamthina hatokhibi photo social media da viral oirakpadu yaning da phongdoktuna athuba matamda miat pasing ain goiba matik saba action lakholo Manipur lengan athuba matamda miat pa puthokadabani maheiloi hatpa yaning de mihat pa ahakpa serak pigadabani haina maikei kyadigi se minister banglo tamna play card kya paiduna thumjlakhi madura police na tear gas seal kya kapada TG Higher Secondary School gi maheiloi yauna maheiloi humpuena asu opanangki irang asina maram oiduna khoirambal kaithel kaiduna kaithel phamna khidre dukan sing thong loina lonakre lamdam sigi maheiloi lup taruk MSF Desam KSA suk amadi AIMS ki miyeng makhada ngasi school amadi college kya gi sahi nauriba maheiloi kya na maheiloi ani gi mihat adu yaningda phongdoktuna akan makhongjang su sangsin bauke CC Higher Secondary School gi masing yamlaba maheiloi singna se minister Bangalore tamna thomjilakpada Manipur police na thatuna maheiloi sing akan mon munaki nakala maramda TG Higher Secondary gi maheiloi singna su mihat asibu yaningda phongdoktuna khongjang sangsingki Eboton Sina Higher Secondary School gi maheiloi singna su se minister Bangalore tamna thomjilaki Johnston Higher Secondary School gi maheiloi singna su khongjang asibu yaningda phongdoktuna khongjang sangsingki Maduda police na tear gas kapri school sigi maheiloi ahum asu opanangki Maduda police na school manung na fawa tear gas sel kya kapsinki police ke hen ba thawong adura maheiloi sing school manung na kari tear gas sel kapsilibano haina police ka sinda pongdanaki maheiloi sing na phongdorakibada Susampur Manipur gi minister N Beren bu athibu hoiwata sizinaduna sai thangbadadi tear gas kapsinduna thugai pa phawbangamde free da thaduna thami Imphal da maheiloi singna democratic oibu khongjang sangsinbadade police na tear gas kaptuna asu opan nanganba si yaningdi haina phongdoki sera sida tidim lambi paringdagi masing yamnaba maheiloi singna CM Bangalore phawba sangsinna balaki maheiloi singna CM Bangalore phawba sangsinna balaki maheiloi singna amata oibu kholau da maheiloi ani tamthina hatkiba Manipur lenga na tumina lesin bi yaningde athuba matamda maheiloi ani hat par sena basing matik saba sairak piyo aikoi santi pami koki militant singi thawung yaningde haiba kholau sunglauki maheiloi sing aduno kaisampa traffic point yaukslaku matamda masing yamlaba security personnel sing thingmadagi handuna makhapangna amu kholau lauduna sakhian su pausta palakli amaramdana maheiloi ani hatkiba miyoi sing phanaba combing operation satakre se minister na terrorist ni haiduna lauthokraba koki terrorist na phajinkhibadagi tha anirom thiba phangdana lakraba matungna ngarang maheiloi ani gi asibak sang social media ra thagalakpadagi viral oikraba matungna maheiloi ani hatpa miyoi sing phanaba thabak lokatpa Manipur lenga ki mekedi hokre miarthina hatpikhraba maheiloi
Hizam Premjit Amadi Hizam Lingtui Ngambibu Hatkiba Miyoi Singthina Bagidamangasi Bisnupurdagi None District Manungsanba Rengpang Paunariba Tongzai Mari Lambida Liba Zauzang Tekta Mihat Pasing Fan Bangasi Manipur Police Kambu Amana Coming Operations at Habahokradi Amaromna NIA Sinau Koki Militansin Maheiloi Luang Bimadi Hamazit Anibu Tamtiba Mihata Hatkiba Sigi case si Manipulangana CBI the Sinaki Habado CBI the NIA the case transfer to haina Federation of Civil Society Organization Fox Manipuna Hadi Miada si Fox Manipuna Tarain Log the American name Tawi Angani si Mankibaga Mari Lenaba Miami Kungzang Kanchilakpadigi CBI the case as Lengana Sinakiba Tarabasu case as Progress Wat Pasina Miamna CBI the Tazab Wat Maramna case as Atuba the NIA the transport of UID Amaramdana Parliament Mamang the Isaitum the Maitazaraga Caesarbiki Fire Fabulorapayai Lissipria May Ahumdig House of Papa Manipur Tamangaram Sataraki Besatira Bokanuk Iranga Sibar Lenga Amasu Manipulangana, Luisinduna Tangdu Litaba Manipurama or in a Purana Bohona Daba, Loinana, Lamdamasugimatan the Parliament Mamang Masamatum the Maitazaraga Caesarbiki Fire Fabulorapayai haina Malem the Sakangaraba style environmentalist activist Lissipria Kanguzam social media Tagala propose among the Fondorak. Mana social media Tadorok propose as the Fondorak Wapamasidi, Lamdamasigi civil society organization, student organization, club, Mayamna, Mitay Angang Maheiloi any Manga Kaklaga Hatlaba Power to Mina, Lashili Sikarino. Ngarang social media Maheiloi any si Tamthina Hatkibagi viral Saliba photo da Nupa to Gimakogaude. Maduna Tamthiba Mihata, hatpikhraba, maheiloi ani dugi asibaksang phangdriba fawada, makoi asibaksang amata PBR Hedi. Lissipria Kanguzamna social media Tagalapa post asina Makatana Haidi. Malemgi Maming Sakiva revolution Kudimak student Amadina Hasina Litokibanatani, Maduna Manipurgidi, Imasing Yauribini. Revolution Haibidi, Science Haibini, Adobo Aikoigidi, Lingzel Manadabana, Revolution Propagam Dabani. We are the power, peoples are the power. Have is Hausiki, Mayexan, Matautar, Hennis Pondorakli. Amaramdana Susampuda, Popila, Yuanbigi Toram Pangtokadari. Indigenous tribal leaders from ITLF na Asawut Hodang Lodun Susampurgi Lamkada Liba, Peace Ground, Tuibong Lamkada, Popila, Yuanbigi Toram Ama Pangtolagani Haina, ITLF ki media and publicity Taupuriba, Ginzang, Bulzona Press, Tadorak Siraman Haidi. Pangto Kodoriba Toramus Tasiki Contrari Matanta October Ani Gandhi Zayanti Fawa Pangtokani. Toramus the Poppy Pambi, Linus Haba, Bokeh, Sapling, Akang Malidno Talmamba, Poppy Linusing Wayana Makal Kiagi, Flower, Bezanasing of Fongan Hadi, ITLF Kistio Laduna Makatan Hadi, Toramus the Miam Sarugiadno, Poppy Lay Yondon cookies in Gisil to give him Pugaransi, Loinana, Toramus the Gilak Sil, Hausi Oxik Toglip Kanglook Irangna, Sokanduna. Tuan relief came to Lady Cookies of Purukimios in the Mating Pangan Hedi. Taramus the Saruk Yaningbus in the ITLF Kid Lamkada Labor Office the Latunamadi, telephone number 8826532299 the Pau Porpiagan Haina, Seolasness Kangalakli. Makasa Tarakoina to perform, Mahiru any hardkeepers sin cooking narco tourism Marufong Mutalo, Maralabising at Tubumatam the Faraga Sarapiu, KMWO. Say Sigi, may Ahumdigi Horakibusin cooking narco tourism and meetegi Yunka Maitava, Miat Mipunka Satavanatana, some Zaraba Maheiloi and Vutamtin Hatoki but Hawonka named Toboloina, Koki militants in Gilisadu, Sanga the Sakadavalisani, Langas in Atuba, Maralabis and Faraga Sapsaba, Angi Sarak Pangadavani, Maramaduna Manipuri sin cooking narco tourism Marufono Mutat Kadavani Haina, Kangleipak Minority Welfare Organization KMWO Manipuri General Secretary in the Press Tadorakpa, Siolaman Siolsin High. Irangi Kudongza Balorga Maheiloi the Kutarakpa, Madi Tamtiba Mihat Mipunsa Teralibasin cooking narco tourist Tawongasina, Takpadi, Manipursi, Toratuna, Mangalagi Habiki Mongi. A Sigma Tawong Simakasa Terabadi Manipur Kundari Purupudi Monasin cooking narco tourist Kimayukta, Lepam Toktabra. Maramaduna Center Madi Stelangana Atubumatam Sin cooking narco tourist and Manipurigi Marufonam Toktuna, Lang Tokibamatoktai. Haribu cooking narco tourist and see Lady Bamakadi Manipur ing sick pa high with Fangloi. Hanadigi Kunda mineral cookie is in auction body for Kudimana Ikakomne.
isam samna hai leijaramba kuki miyambu Myanmar gi sanglakpasin kuki narko theorising asina aikhoigi hana leijaramba nungsinabagi mari edu thugaina bo honarakwa si lamdam asida khunda minariba phurp kudimangna thengna minaba sangi loinuna suspense and of operation su the lady ba lalobusing masa masa gi designated game da atubu matamda hoijingadabani natrabadi lengana irang asi nem thare hairabasu ngyak leitana singkhong singya da khundari ba mitei singda tatana numai kapsindur aki khang puan bana samjaraba misam yam gi punsi leitani hingmang mande masidana tana ahingda kukil lalobusingna kari tawrakadagi khanbada mi pai thabai raidi sirol sin hai kukil lalobusingna tamchina hatpikhraba maraiba thiraba maheiloi ani asina laikhidaba tu yamna thamai sokngaini maheiloi ani asi hek hatpaga miyam ka hena khangnadabana yamna pungning changchiludrabasu ngarang tamya asigi matangna social media da viral oirakpadagi lamdam asigi miyam mai hauna sawbaga loinana ningamdaba pendabana pikthankhre misi asi yaningdaba phongdoktuna ngasi mahisang kya gi maheiloi singna miyat paserak piu haiduna masida irang horakpadagi police na tear gas kaptuna tangaki madura maheiloi kya aso apan yawbadagi hospital lekanari masi fawbada lengana misi asigi matangna tumina laisinbadi afaba khongthang oiroi hena mairikpidigi maijawpi horoknaba miyamda sebau piboina thokani hari ngasigi lenga asi miyamna yamna thajaba thamkiba lengani haujiksu lenga asina miyamgi awabada saruk yabag loidana miyamgi ihul khangna thabak tawrakani haibigi asetpa thajaba thamjari maheiloi khunai bu namthana bu honari bu khuding makpu lup asina chap sana thingnagani loidana lup asina paikhalakpa thabak thoram da ngasigi lenga amadi CSO sinasu sagat piu haidi makasa tharak poina to perform na lengan school thingna ba lakthokre maheiloi singnadi school kana ba warep nakre Manipur lengan ngasi thukib order amagi matuina state government ki makhada lebi school sing aided school sing amadi state asida leiriba private school sing September 19 amasum September 18 school thong loan na ba khankhre Joint Secretary Education is na thokiba order aduna hausuk oirakliba law and order gi phibam yenglaga numinini school sing thong loan na ba lenga na phidep lorak pane haidi masigi matan education is ki director su zero lama tha dano khankhre amaram nang CTG Hair Secondary School the maheiloi singi mi pangthok tuna tongan warep tar blokre warep singa dudi maheiloi punam school leptana ka ba school karakpa matamda black base thetuna protest tomina ba manipur da leiribe school khudi mona khongjang sangsimina ba maheiloi ani gi haksang phangdriba phawba khongjang handa ba maheiloi singna tear gas kapsin ba yaning de amadi miat asida siena ba khudima serak piba warep singa silokhedi amaram dana Koke terrorist gi sahing ngahing sabagi thawung leptri fawba Manipur tangdu leitaroi maheiloi luptaru Koke terrorist gi sahing ngahing sabagi thawung leptri fawba Manipur tangdu leitaba leiroi rule of law leiba leba oirabadi center amadi state lengana maheiloi ani tamchina hatpra sena basing sabsana sairakpiu maduna trabadi akan mokhongjang sangsilakani haina maheiloi luptaru MSF desam suk KSA suk AIMS amadi atopa maheiloi lup amana khanakli ko kaitel thonawjum laikai da leiba MSF ki maheiloi sangda ngasi pangthu ki pawmising unaba amada maheiloi luptaru ki mohut sinduna desam gi president laisang thep lamyan manahai koki terrorist na mara leiba amadi khulngak sunataba nauriba maheiloi ani butam thina hatopagi thawong asi akan mona kanem tawi asiguma thawong si center amadi state lengana tumina lesin pamthokte logi satna kanglo leiba laikai amani hairabadi mara leiba sing sabsaba serakpiu lengana miyam ngak pangamloida boirabadi khutta kalam paiduna mai tamliba maheiloi singna masa maromdom ngak sanaba phirep lorok loi haningai leite aki mana makatana hai kuki terrorist singi sahingaing sabagi thong sing asi leptriba phawba Manipur tangdu loitaba leiroi kuki terrorist sing asina misamiam kaya hatuna yung kai ke amata thon khiba sida center na tumina yengdunu leibigi thong sida kahin mali maram sina rule of law leiba lebangni asiguma thong yade haibadu khanganba mara leitaba maheiloi ani tamchina hatliba sida siena basing sabsaba serak pigadabani natrabadi maheiloi singna makatan akan mokhongjang sangsilakani ki amaramdana miat pa sairak pidriba phawba apuna kamai ki haksang lakhiroi GSC Sanjanmam Police Outpost mathau tawba taruk suba IRB rifleman puduna kamai mihat sinaba miyoi akan basairak pidriba phawba laikhidrabi gi haksang lakhiroi haina mi CSC gi matana sem ki GSC na lakhokre ngasi moirangkhom kabui khulgi community hall da pangthokiba miyam gi mifam da GSC gi secretary Ranjita Golmin hai Police Outpost asigi Commander SI Yumnam Parina Masamaki Service Pistol na kaptuna apuna kamai hat ki thawong kabui phuruk ki lupsing ma dimiyam na awang bathak ta kanem ta phamthui
ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯕꯨ ꯃꯔꯤ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤꯔꯣꯜ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯆꯩꯔꯥ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯛꯆꯥꯡ ꯂꯧꯔꯦ SI ꯄꯔꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯨꯅꯥ ꯀꯃꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯦꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯣꯡꯃꯩ ꯅꯥꯒꯥ ꯂꯨꯍꯥꯐꯣꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯤꯡꯗꯨꯜꯂꯤꯌꯨ ꯄꯥꯟꯃꯩꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯅ ꯔꯣꯡꯃꯩ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠ ꯊꯥꯔꯛꯄ ꯑꯁꯤ ꯑꯄꯨꯅꯥ ꯀꯃꯩꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯠꯄꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯗꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯌꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛꯁꯤ ꯍꯦꯟꯒꯠꯂꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯗꯦ ꯈꯪꯅꯕ ꯑꯄꯨꯅꯥ ꯃꯤꯌꯥꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯅꯝꯗꯨꯂꯣꯡꯗ ꯂꯩꯕ ꯖꯤꯂꯦꯔꯣꯡ ꯌꯨꯅꯥꯏꯇꯦꯠ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯕꯦꯂꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯃꯤꯐꯝ ꯑꯃꯗ ꯃꯤꯌꯥꯠ ꯑꯁꯤꯕꯨ ꯖꯤꯂꯦꯔꯣꯡ ꯌꯨꯅꯥꯏꯇꯦꯠ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯕꯦꯂꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯥꯏꯕꯣꯟ ꯄꯥꯟꯃꯩꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯁ꯭ꯋꯥꯏꯗꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯣꯏꯔꯥꯡꯈꯣꯝ ꯀꯕꯨꯏ ꯈꯨꯜꯗꯒꯤ ꯑꯄꯨꯅꯥ ꯀꯃꯩ ꯉꯔꯥꯡ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕ ꯍꯜꯂꯛꯂꯒ ꯗ꯭ꯌꯨꯇꯤ ꯆꯠꯃꯤꯟꯅꯔꯨꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯈꯔꯒ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯃꯁꯥꯒꯤ ꯅꯣꯡꯃꯩ ꯁꯦꯡꯗꯣꯛꯄꯗ ꯃꯇꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯕ ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯔꯨꯝꯗ ꯄꯥꯜꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ 9mm ꯄꯤꯁꯇꯣꯜꯒꯤ ꯃꯔꯨꯅꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯎꯠꯄꯣꯁꯠ ꯑꯁꯤꯃꯛꯀꯤ ꯀꯃꯥꯟꯗꯔ SI ꯌꯨꯝꯅꯥꯝ ꯄꯔꯤ ꯃꯁꯥꯅ ꯀꯥꯞꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯕꯅꯤ ꯍꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯇꯛꯅ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ MLA 10 ꯑꯦꯛꯁꯟ ꯂꯧꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯣꯔ ꯔꯤꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯅ BJP ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯊꯧꯄꯨꯕꯁꯤꯡ ꯎꯅꯗꯨꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯅꯤꯇꯦꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯑꯣꯐꯤꯁꯇ ꯉꯁꯤ ꯎꯅꯈꯤꯕ ꯑꯗꯨꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯂꯧꯅꯕ ꯇꯛꯁꯤꯟꯈꯤ ꯂꯣꯏꯅꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯅꯕ ꯃꯅꯤꯄꯨꯔꯗ ꯑꯥꯔꯇꯤꯀꯜ 255 ꯆꯠꯅꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯀꯨꯜꯗꯤꯞꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕ ꯌꯥꯔꯣꯏ NIAꯅ ꯐꯥꯈꯤꯕ ꯑꯅꯟ ꯊꯥꯗꯣꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯒꯗꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯒ ꯆꯠꯅꯔꯤꯕꯁꯨ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯅꯍꯜꯂꯨ ꯃꯅꯤꯄꯨꯔꯗ ꯂꯩꯃꯥꯏꯗꯒꯤ ꯄꯣꯄꯤ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯂꯥꯟꯖꯦꯟꯅꯕꯁꯤꯡꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃꯗꯤ ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ ꯑꯃꯗꯤ ꯃꯦ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁ꯭ꯇꯦꯇꯁ ꯀꯣ ꯉꯥꯛꯂꯒ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯣꯟ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ